हौखिबा चही हाइबदी 2020 मालेमदा मीब जातिगी यामना लाइबक थिबा चही अमा ओइना इतिहास की लमाइदा मतम पुंबगी ओइना मयक लाना इदुना लेरगनी चही सिदा मालेमदा मीब जातिना पुंसिगी चाखट लमदांगदा लेप्तना चथरिबा थबक थोरमसिंगदा प्रकृतिगी साफुना अपनबा कया पिबिखिबा तसेंगना थबक थोरमसिंग पुमलेप लेपखिबा कया यावखि मसिंग थिंगमदना मीबगी थवाइसिंग असिबगी खयाता चराया तमखिबा अंगप फंगना मालेम पुंबदा थवाइसिंगना चरांगनखिबा चही अमनी मसिगी अमखक्ता ngairaba maramdi corona virus koba pandemic laichat asina China gi Wuhan koba shahar dagi outbreak oiraktuna malem sinba thungkiba asini chahi sigi thodok matang sida lirabadi matamgi limitation leibana convenient oidre khanjai amarom da chahi sida asigumba miyoisu leirami madudi mahakna chahi simakta $150 billion earn tawbangamki ay lijadoriba wari asi atopa kanagi maramda natte Elon Musk ki maramdani mahak inkumja 2021 gi January gi tang tereta malemda khwaidagi ina khunba amani haina lauthoraki inkumja 2020 da 20 gi anganbada mahak ki sampatti $27 billion oiduna malemda kunthra manga subai ina khunba miyesingi manungda chanki adubu chahi amada mahak ki sampatti $190 billion tagisu henbangam ki marup sing yamna ngakningai oiribadi mahak chahi sida special oina karigumba ahenba thabak amata mahausa dagisu henna tawkiba leiti mahak ki thabak sing special oiba ngaktani chahi khuding makta tasingna mahak yamna hard work toba misak amani hainaba lei mahak thabak ta sum engage oiduna laikibana workplace ta numidang sum yarek khibasu kya yawi haina but aina haijaningi badi mahak inkumja 2020 da karigumba extra or different work amata tawkiba leite habidi 2019 18 17 16 na chingba chahi singda tawkiba thabak singdagi henna chahi sida mahak karigumba amata tawramdragasu mahak ki oiriba ina khunbagi thak asi phangbagi chance ti sum wangduna leiki masi karamna possible oikribano masigi success asigi marumda karamba secret laibano haibasini aduna marup sing ngasigi video sidagi Elon Musk ki wari asi ekhoi mayam khangminasi khalsi matang sida billionaire ama oiba taragadi karamna sen talaga oiba ngamgani thabak khara tawraga madagi mahutta phanglakpa senfam aduna bank account amada billion ama phadri phoba tungsillaga oiba haibasidi next to impossible oigani maramdi 1 billion haibasi aduki matik chawkhraba senfam amani haibadi normal way da 1 billion money earn to haibasi it is next to impossible aduna ayamba kista aikhoin uba phangi madudi billionaire singsi malemda yamna valuable oiba company singi mapu oiba ngakta oirami makhoi world yamna value leba company singi mapuni haibadi khudamoina panba yai Facebook ki owner Mark Zuckerberg Amazon ki owner Jeff Bezos amadi Microsoft ki owner Bill Gates asumna electric car manufacturing company Tesla ki owner Elon Musk ni asigumba mi singsi ki sampatti makhoi ki company singa matam pumbada interlink oiduna lei aduna tasengna panba yai makhoi nongmada billion of dollars earn and loss share market ta oiriba makhoi ki company ki current value ki makha poli karigumba makhoi ki company ki share price up oiba taragadi makhoi khudakta reach oikigani aduga karigumba company ki share price down oiba taragadi makhoi amuk khudakta billion of dollars loss oigani asum namak Tesla company desu thoki adubu inkumja 2020 da chahi amada prithvi pumba lockdown oikraba ayambana maduda Tesla ki stock price 720% fawbada hengatki masina Elon Musk world gi richest man oirakpagi main reason oiki aduga amuksu ngaklibadi Elon Musk Tesla company ki founder amasu natti inkumja 2003 da Martin namasu Mark haina sakhangnaba mirei anina Tesla hodokhibani inkumja 2004 da $30 billion invest toduna Elon Musk Tesla da join tokibani supnagi 2008 ki matungda Elon Musk Tesla gi chief executive officer oikibani inkumja 2009 da
कंपनी असिगी सेनगी फिबम यामना फलक्तबना मरम ओइरगा इलोन मस्क ना कंपनी असिबु स्टॉक मार्केट लिस्ट आउट तौदुना पब्लिक इन्वेस्टमेंट तौबा ngамहनबा अमदि कंपनी असिगी पुथकिबा सेनफम रिकवर तौबा ngамहनबा स्टॉक मार्केट कंपनी असिबु लिस्ट आउट तौबगी वारेप लौखिबनी लोइनना 2010 दा कंपनी असि स्टॉक मार्केट लिस्ट तौखि अदुना मतमदुदा अहोबदा टेस्ला के शेयर अमगी ममल सुपनगी $17 खक्ता ओइरमी अदुगा ngasiदी कंपनी असिगी मार्केट कैपिटलाइजेशन $800 बिलियन तगिसु हेंदुना चटखरे मरमसिना कंपनी असि मालेमगी मंगा सुबा मोस्ट वैल्यूएबल कंपनी दैट इज एप्पल माइक्रोसॉफ्ट अमेजन अमसुंग अल्फाबेट की मथंगदा ओइखी अल्फाबेट गूगल की ओइबा कंपनी अमनी टेस्ला के 20% स्टेक इलोन मस्क ना मपु ओइबना ngasi mahaki sampati aduki matik yamna hengakibani masigi matangda thoidokna wari sadringei ekoi Elon Musk ki personal story ki matangda khajik share tominasi mahak insok 1971 gi June gi tang kunipalda South Africa gi Pretoria ko bomaphamda pokhi mahaki mama America namasung mapa South Africa namani hainari ngasi sumhak asi yamna angang oiringedegi computer sijinaba hauki supnagi chahi 10 subada mahak ki mapana computer leiduna pibiki amasung mahak masana coding tamki aduga chahi 13 subada computer games ama develop tawduna computer magazine amada $500 ta yonki masini mahak ki punsida ahanba earnings masagi chahi supnagi 13 subada inkumja 1989 da mahak Canada da chatki adugi tungda America gi Pennsylvania University da further study tawki potsak home khakna haibadi internet renewable energy space travel masina mahak pu yamna influence tawi haina thajai panbe 1995 ta mahak ki ahanba break phangki ba chahini mahak ki manaw nupa ga loina mahakna Zip2 koba company asi hodoklami masi maruwana yellow pages kumba telephone directory amani aduga company asi yamna wangba mamalda yonkirami adugi tungda x.com koba online financial service company ama hodoklami aduga atopa company ga pullaga PayPal company form tawki 2001 da Elon Musk PayPal company gi chief executive officer amasung chairman oiki adugi matungda company asi $1.5 billion ta auction tawduna eBay company na lauki sigi matam si fawbada Elon Musk billionaire ama oikhrabani adugi tungdadi mahak ki passion da focus tawba horaki mahak $100 million tagi suhian ba senfam invest tawduna SpaceX koba company hodoklami mi bajati bu Mars ta thaba amasung mafam duda colony ama establish tawba hai basi company dugi main objective oirami inkumja 2020 da miyoi ama space ta thaduna SpaceX malemgi ahanba private company oiki aduga 2025 ta SpaceX na yan hana human beings pu Mars ta thabagi plan chathari aduna ekhoi yengsi masi kaya yamna kadai foba success oibangam bahaibatu taimasung asigumba big plans ideas and visions singsina Elon Musk pu miyamna real life Tony Stark haina su kaunari mahakna hanna highlight tawi madudi nangna karigumba afaba career ama samning labadi nangna college degree amagi karisu mathau taba leiti mahakna asumna tweet tawrami you still don't need a college degree to work for Elon Musk degree amabu value yamna pide madugi mahutta mahak exceptional ability buna hena mamal pi aduna kana gumbana supnagi degree khatta utpa ngambadagidi thabakta yamna efficient oina sudana utpa ngamana Elon Musk ki mafamda yamna mamal leina lawi aduna kana gumbana passion skill amasung hard work ta base tawraga mai pakpa karamna purakani hairabadi Elon Musk ki wari dagi tamjaninga yamna lei nangna degree amagi kari sutarkar leiroi kari gumba nangonda knowledge amasung skill gi award palai trapati aduna mamangda su panjakibaduni billionaire amagi sampati ase company amaga asumna associate tawi madudi company dugi share price
up amasung down oiba matamda billionaire gi sampatti su up amasung down oigani aduga makhoi gi paisa matam pumbada company ga yamna nakna lei haibadi company gi thabakta paisa sing adu engage tawduna thammi aduna paisa sing du withdraw tawduna sijinna ba haibasi tasengna yamna lobo wafam amani company amagi share gi value increase oibasi market ta magi demand wanglakpa matam data oiba ngamgani miyamna karigumba company asi mai pak kani khalabadi soidanamaki makhoi company duda invest tawani maduna maram oiraga company dugi share price hangapangami masi normally company dugi future potential fajarpa matam khaktada oithokpangami Tesla gi future da kari oirabayai pollution amasung carbon emission bu reduce tawnaba ayamba chakhotlaba leibak singna petrol amasung diesel na chenba vehicle singi masing hanta hanba pamnarakli panbayai ayamba leibak singna electric car da mai onsinba haunarakle aduna Tesla asi world gi most popular electric car brand singi manungda amani aduna ikui kuidana lakliba chahi tarasida Tesla world yamna popular oina miyamna uba phangani haibadi makhoi gi car sing worldwide sell tawragani aduna miyamna company sida invest tawbagi masing yamna hengalakli bani tawbatabu kanagumba kharanadi Tesla da henna overvalue tawi han khanari Tesla afaba company amani haibasidi ekoi punmakna believe tawi amasung magi future yamna fajai but mi asuk yamna invest tawkhibasi yamna henjilli suhainari aduna inkumja 2020 gi December da JP Morgan na asumna hairi Tesla shares are in our view and by virtually every conventional metric not only overvalued but dramatically so inkumja 2020 gi me thada Elon Musk masana suhaiki madudi Tesla gi share price kahena wangi aduna mahaksu nasu employees singda kahena hope tawdanaba warning pibiki maramdi share price amuk hantharoi haiba leiti adubu nakalamuramda lakliba chahi singda Tesla gi share price amuk hen hangat lakani hainasu miwe kharanadi thajanari asomda amuk Tesla gi stock 3 times more oigani haina billionaire investor amanasu thajari asumna karigumba Tesla gi stock price 5 times increase oikragadi Elon Musk ki Hauziki sampatti $200 billion tagi $1,000 billion yauba ngamkhragani haibadi mak malemgi ahanba trillionaire oiba ngamkhragani hojik phawbada ekhoina tanaribadi millionaire amasung billionaire phawbatagini aduga Elon Musk trillionaire ama oibiyana leire ayambana thajanari masi tasengna oithokpa yai karigumba Tesla gi stock na asuk yamna haigatlakpasina Elon Musk trillionaire ama obangamgani haibasi believe tawnare matang sida yamna interesting weribu wafamdi Elon Musk masana masabu case por haina kaujai maramdi makutta sen oina yamna leijade karigumba mahakna senpham mayam si expand toning batarabadi mangonda expand tawnaba senpham si leiroi magna hai Tesla gi chief executive officer oina magi salary single penny ama forward draw tawde amasung masaga loinana senpham yamna likna thamjai in fact magi sampati $190 billion ki 99% company ani haibadi SpaceX amasung Tesla gi shares ta stock tawdana thammi hojik karigumba mahakna company ani sidagi mahaki senpham sing loina lothokduna masaga konana thamning ba taragadi matu oithokpa ngamloi maramdi masigi share sing hana yonthokiba darkar oigani karigumba Elon Musk na Tesla dagi masagi share sing yonthokiba taragadi madu news ta kari oina lakani karam na to pamising react torkani atop misingna mahak po asumna khankragani madudi mahak masagi company bu believe tawde aduna company ke share price yamna thina angak paphangna collapse oikragani asumna asuk yamba senfamasi loina amuktada loikhigani nangna malemgi richest person ama oiraga nangi $190 billion lairaba
मदु नंगी पॉकेट लेतबा हाइबदी सेनफम सिंग सिबु नंगना एक्सपेंड तौबा ngamdaba हाइबसी नगदिङै ओइरिबदी इलन मास्क पैसादा थोइना खोइदाजदबा मिसक अमा ओइरिबसिनी मतम पुंबदा थबकना स्पेशल ओइदुनता लैरिबा मागी मफमदा मागना हाई प्राइवेट जेट अमा नत्रगा आइलैंड अमा मागी सेन मयामसिना लैबा हाइबदी मेटेरियलिस्टिक ओइबा पोटसिंगदा मागी इंटरेस्ट थोइना लेति हाइबसिनी महाकी मीडियमदा मानिबु मीडियम ऑफ एक्सचेंज अमसुंग स्टोर ऑफ वैल्यू दगिसु ताना लौरमी बट करिगुंबा अमा फंगनबा उपाय अमा ओइना खल्ली महाक पैसाबु कनागुंबा अमगी गोल अचीव तौनबा फाइनेंशियल टूल अमा ओइना उरी मरम सिननी इलोन मास्क वर्ल्ड की रिचेस्ट मैन अमा ओइरे हाइना न्यूज सिंगदा लाउथोरपम कांदा महाकना असुमना ट्वीट तौरमी स्ट्रेंज अदुगी मखादा महाकना असुमना इरमी वेल बैक टू वर्क अतोपो ट्वीट अमदा महाकना असुमना इरमी about half my money is intended to help people on earth maki sampatti ki tangkai ama that is half of his wealth malem ki problem sing solve tobada aduga lemhoriba tangkai amana species pumnamak ki thawai na continuation tobada use togani haibasini haibadi karigumpa atopa estirate singna art pu hit toduna mang takhan bagi tanja lakpada हाइबदी डायनासोर्स सिंगी मतमदा थोकिबा दोना मतमदुदा मार्स द कॉलोनी अमा एस्टैब्लिश तौदुना थवाई पानबा सिंगु कन्हौनबा होटनबदा सिजनबा हाइबसिनी अदुना मरुपसिंग मसिनी इलोन मस्क की यामना इंटरेस्टिंग ओइरबा स्टोरी अदुबु महाक ngasidi richest person अमा हाइबतु ओइकिद्रे मरमदी आइना मांगदा पनखिबदुनी शेयर प्राइस फ्लक्चुएट ओइदुना हाइबदी खजिक अप एंड डाउन ओइबदगी जेफ बिजोसना अमुक हन्ना महाकबु क्रॉस तौखरे इलोन मस्क की संपत्ति $179 बिलियन अदुगा जेफ बिजोस की संपत्ति ना $182 बिलियन ओइदुना मालेमदा नंबर 1 रिचेस्ट पर्सन ओइखरे आइना आशा तौजै वारिसिना मियामदा इंस्पिरेशनल ओइगनी हाइना करिगुंबा अदोमना पेनबिरगदी वीडियो असिबु लाइक अमदी शेयर तौबियु लोइनना चैनल असिबु सब्सक्राइब तौबियु हाइबा रिक्वेस्ट अमतंग मयामगी मफमदा थमजरी करिगुंबा अदोमना असिगुंबा इंस्पिरेशनल ओइबा स्टोरी सिंग मथंग मथंग पाम्बिरगदी मखागी कमेंटा पनबियु वेलकम तौजरी अमुक खन्ना उनसी मथंगी वीडियोदा थैंक यू सो मच।